Brown sugar kilogram amaga konana nupi ama Churachandpurdagi fare Manipurda police na drug lalunba singi mathakta chatharakpa operation da Churachandpurgi tuibongdagi nupi ama brown sugar kilogram amaga konana fare official oiba paw amagi matungina police na ngarang tuibongda chatuna thi humbagi thabak chathabada showcase marfugani thoida hapa brown sugar sing adulot sinduna thamlambadagi fangbangam intelligence ki pawgi matung ina operation chathabada faraba nupi adudi hat nai them haukip kuntragani thoini hari mangondagi yamlab drug sing adu fagat kibagal loinana thigat pagi thabak su chatha bahukre drug lalonba khupu amaga mari lainaramba yai haibigi chingnaba su lairi hari chaliba thasgi ahumda police na routine oina frisking checking chathabada brown sugar yawba soap case kunga taret puduna chatlamba mioi ani su fagat ki hari farba mioi sing adudi hemanta baje ni fugata ruk amasung saikai sanglung khongsai kun ni hari hariba missing adu drug puthok pusen tawbada Jenaba mioi ni haiba su khangba ngamle Churachandpur district da drug lalonbagi khutpu sing laire haiba khangbaga loidena mioi sing adu kanagumba khutpu aduda chenaba mioi sing oigani hari adugumba lona yadaba potlam sing lalonba amadi puthok pusin tawba singi mathakta police na makhata na operation chathaba haure hainisu police ki paw amana phongduragli Kuki gi CSO singna Nscn Amadi pu maral sirakli Kuki Tangkhul Singna security na akanba Nscn gi thabak lokholabasu Nscn Amadi Kuki Singna changlak-tuna attack chathai haina maral siri CSO working committee ukrul gi maikai dagi Nscn Amadi mioi singbu maral sira duna itattatana Kuki Singna attack torali basida mari lainaba singna miyeng changbiu hari Manipur Chief Minister Yumnam Khemchan Amadi Director General of Police loinana ukrul gi SP gi miyeng chingsiladuna khulai paiba Nscn Amadi singna me mari gi ayuk angan bapung mari rom taba matamda Tongo maikai degi kampa chingsang paring da changsilaglaga Kuki khulda attack chathanaba honaki attack toba lakhiba sing aduna atat akham leitana nongmai kapsilaki madugi paukhu moina Kuki village volunteer singna su khud hanki Mount Kampa chingsang paring da leiba Ulifai Bolen maikai degi Kuki singna attack tongnaba lakhiba Tangkhul singi mathakta landaki Kuthongna basida Kuki jogi maikai da mioi amasoki hari loop asigi maikai degi Nscn Amadi pu maral sira duna IM kangbugi mihut amana na kaithel da laiba security force ta changduna wari sanaraga numit humni gi matam Kuki village ki mayokta operation chathabagi ayaba piu haiduna tagnaramki Hojik oriba phibam asi Kuki singi mi painingai masakni maram asina Kuki gi civil society luchingba singi marakta laingak ka santi thamnaba wari sanabada yariba singna khangadabadi makhala matagi ceasefire gi marumda miyamna luchingba singda thamliba thajaba duga tawthorakpa thabak ka tayonaba thokhan biganu Tongai ringui chingsang paring da mari leinaba security na khudakta combing operation chathabiu peace haibasi nungti numit khudingi attack tawrakani haiba mi paiba pogliba singda masada asoyangam thoklaroi haibagi thajaba lairaba matamda santi su leigani maram asina mari leinaba singna itatatana Kuki Singda changsinna bahonariba singi mathakta matik chaba action lokhotpiu hari Security force na operation chathakraba matung matau karamna Kuki militant singna naga village singda attack chatharakibano TNL Ukrul district ki tongan ba mafam kaya da Kuki su militant singna naga micham singda attack chathabagi thawong sing asi tingnana ba security force na operation chathakibagi heknongan bada matau karamna Kuki militant singna naga village guard singda attack chatharakibano haina working committee of the Tangkhul Nagalong TNL gi maike digi pen da bawafam kaya phongduragli lubasina thadораkiba cherol amana haribana naga village guard singi oinadi Kuki militant singna chatharakiba thawong sing adudagi ngakthok chanaba khaktani adubu Kuki su militant singna naga khul singda attack chathabagi thawong sing asi yaningde maram aduna thodok sing asi da mari lainaba authority na miyeng changbiu hari Ukrul district ta nauna hingsa gi thodok sing thoklagliba asiga mari lainana thawai jaw hungpu youth student organization na thadorakpa cherol amana haribana Ukrul town da public safety gi demak nungti numit khudingi numidang pung 9 dagina ayuk pung 5 fawba maram chadana kanagumba amata chathok chasin tawba yaroi chahi nauriba angang singsu mama mapa single loina chatkadabani natraga lup asidagi ayiba yaba du logadabani Hariba matam asida mayai kaba chinjak sing sizinaba khana chainaba amadi law khongbana chingba amata tawba yaroi ayuk pung 9 dagi nungthil pung 5 fawbana emergency amasung essential servicing natana heavy vehicle amata chatpa yaroi mahiroi singna hidang mana amasung mayai kaba chinjak amata yonbe yaroi hariba thingba sing asigi mayokta kanagumana thabak tawramlabadi akanbe action lokot kani hari Central Working Committee Tangkhul Naga Foothill Organization na thadorakpaga cherol amana haribana Foothill Road singda micham praja sing chathok chasin tawbana safety amasung security oidaba thawong sing ase akanba mawngda condemn tawi Central amasung state force singi maikai digi asiguma hingsagi thawong sing asi thoktanaba thawak paikhale haiba tarabasu Kuki militant singna singthaktagi nongmai kaptharaktuna micham praja amasung chathok chasin tawriba singda khudong thiba kaya mayoknari security na escort tawraga gari sing chathok chasin tawrabasu
Sangkai Village State amasung Central Force ki mamangmaktada Kuki su militant singna Gari sing lefan duna frisking tawbagi thawong sing chathari lambi asida chathok chasin tawriba light vehicle sing dana lupa lising amaga aduga heavy vehicle sing dana lupa lising manga illegal tax lawri lambi asida escort service deploy tawrabasu miyam chathok chasin tawba ngamdrabadi kari kanaribage karamba authority ki makhada su militant sing asina miyam dagi ain kaina taxing asi lawribano haina hangladuna asigumba thawong sing asi mari leinaba authority singi maikei dagi khudak telefon na badabi tawrakli karigumba asigumba thawong sing asina maram oiraga pamdaba thodok sing thoklabadi afafatagi daita pumba mari leinaba authority sing na pugadabani haibi Working Committee Ukrul Headquarters na thadorakpa cherol amana haribana haukiba April 13 da Songfel amasung Mulam Village da leiba yamlaba Central Force singna haukiba April 13 da ngasi kuthongnariba ringui amasung masigi manaknakpa jaga singda operation chathaki Songfel amasung Mulam hariba khulsing asi Kuki su Kedar Singi stronghold oriba jaga singni April 13 da operation chathakraba matungda May anida Kuki militant singna TM Kasom New Haven yauna NH 202 paring da lairiba Yawlen Kuki Village maya da lambi da chathok chasin tawriba gari singda Kuki militant singna kanba mong da landaraki Kuki militant singna chathaba ka henba thawong sing adudana Central Force na karimata action lokhattaba aduga Kuki gi attack sing asi dagi khul amasung miyam ngakthokna ba lairiba Naga Village guard singdana security force na ka henba thawong kaya chathai haina pendaba phongdokli Hariba thawong sing asina maram oiraga Naga singna makhoi gi lam amasung miyam defend tawnaba honnabada international gi thakta mateng lorokpa haibasi masana tabani oiramba amagi thongal da bom pokhai halamle aso open ya hodre wakat mifam chathakre sakhang da baseng na Imphal West district gi iroisemba mamang lekai da laiba yum amagi thongal da bom plan tawduna pokhai halamle laibak fabadagi aso open mishimina faubadi ya hodre police tagi phangba pawda thogdo asi ngarang numidang pung 10 ga minute anirom taba matamda Lamphel police station na konba iroisemba mamang lekai lane number 4 da laiba khumbong mayum chawba yangkhai gani thoi apokpa khumbong mayum Rupachandra gi thongal makta da thokhibani khumbong mayum chawba IFCD da executive engineer oiramba miyoi ni hari mahak uripok AC gi intending candidate Sureski mayambani bom pokhaibagi thodok gate amadi wall ki sarukta bom machena panbadagi akayatui khara thoki thodo se hek thoki baga ikan kanadana Lamphel police ki team amasu laktuna thodok thokfam da investigation chatha baga loinana manangnak pada laiba CCTV camera singi footage yengki CCTV camera da ubagi matungina bom pokhaibagi matam aduda mamai mamit khumba Pulsar motorcycle thawraga lakpa miyoi ani yangna thawraga chatkiba ukhi hari thodo asiga mari leinana kumbong mayum Chawbana haikibada ngarang numidang pung 10 khara helakpa matamda imunggi miyoi sing pothanaba phamung changnaba horakpada khangawdana yamna nangna ahuba makol ama tholakpadagi yumgi miyoi sing mapanda thoktuna yenglubada gate ki hek nakanda bom pokhai khibagi maikhu khurakpa ukhi bom pokhai riba mafam asi yamna sukhuba mishu yamna toina chathok chasin tawba lambini mi kungna taba lambi asida bom thamjilamduna pokai hanbagi thodok asi nungaite matungda asiguma thodok asi amu hana tawbiganu wari sananingba lairabasu ningthina wari sasi haina mahna apil tawki Loidana yumlakta bom pokhai halambagi thodok adu yaningdaba phongdoktuna EYDC amadi iroisemba apunba maira paibi lufna wakan mifam chathakre wakan mifam aduga mari lainana iroisemba apunba maira paibi luf ki president TH Indrabati na hai mi kungna taba mafam da bom thamjinduna pokhai halambagi thodok asi yamna laibak thibani kariguma bom adu pokhai bada laikai gi mi aso apan mishi mina nanglamlabadi madugi tekcha kanana pugani yaningdaba natraga semdo haningba kaya lairabasu wari sanaraga waroishin purakna bahona minasi maduna tadana Hana bom na hekta hobasidi nungaijade matungda masiguma thaba asi amuhanna tawbiganu haina magna makhata ki Jennifer gi matangda video viral oirakhibadu miyamna thajabiganu haukiba me ahongi numidangda uripokta chara helibi Jennifer gi matangda video ama viral oirakhibadu miyamna lana khanbiganu haina uripo apunba yaifa thawrang nupi lufki maikaidagi sangdorakli hiramasi gi matangda ngasi uripo apunba yaifa thawrang lufki sanglenda pangthokiba pawgi mifam amada lub asigi president RK Sanahanbina haikibada hojik tholiba thodok singa siga mari leinana haukiba me ahumda uripok Haubam Dewan Leikaidagi Khaidem Jennifer na chara henbagi khongjang changsiliba siga mari lainana video ama viral oirakiba duna miyam dalana uhale numit aduda Jennifer na mahak chara henbagi khongjang changsilagani haina phongdokiba aduda khongjang changsingadaba oibana ningthina plan tawraga changsinsi uripok maikaida lairiba nupi apunba lupkasu mamutta na khanakisi hathu tawroisi haina khangankhiba lei adubu Jennifer na mahak aningba pambagi matungina uripok apunba yaifa thawrang nupi lupki sanglen mamangda chara henbagi khongjang adu changsinba hauramkhibani Jennifer na lairiba issue asiga mari lainana chara henbagi khongjang changsinkiba adu yamna pungning thoganingai oiba khongthang amani adubu hana plan tawraga makhata na chara hengadaba singi serial semgadaba amadi
ꯌꯥꯔꯦꯀꯗꯕꯁꯤꯡꯒꯤ ꯄꯥꯂꯤ ꯈꯟꯅꯔꯒ ꯇꯧꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯍꯥꯏꯈꯤ꯫ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯖꯦꯟꯅ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ AE ꯑꯃ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯈ꯭ꯔꯦ꯫ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯖꯦꯟꯅ ꯔꯦꯜꯋꯦ ꯂꯥꯏꯟꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯅꯠꯇꯅ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯊꯥꯡꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯇꯁꯨ FIR ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ MLA ꯑꯁꯤꯅ ꯐꯨ ꯆꯩꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯃꯤꯅꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯑꯁꯤ ꯂꯝꯁꯥꯡꯒꯤ SDOꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯈꯨꯅꯧ ꯑꯃꯁꯨꯡ ꯁꯂꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯔꯤꯕ ꯔꯣꯗ ꯑꯟꯗꯔ ꯕ꯭ꯔꯤꯖꯀꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ PHEDꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨꯡ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ SDO ꯃꯁꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯔꯥꯖꯦꯟꯁꯨ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ MLA ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯃꯁꯇꯦ ꯇꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯗꯨꯕꯨ MLA ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯟꯅ ꯍꯥꯏꯕ ꯇꯧꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯅꯠꯇꯅ ꯒꯂꯥ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯆꯩ ꯊꯥꯡꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ MLAꯅ ꯆꯠꯊꯈꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯕꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯂꯛꯇꯕ ꯌꯥꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯋꯥꯡ ꯈꯨꯅꯧ ꯏꯕꯨꯙꯧ ꯄꯨꯊꯤꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯋꯥꯡ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯑꯉꯥꯡꯍꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ MLA ꯁꯂꯥꯝ ꯔꯥꯖꯦꯟꯅ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯁꯤꯗ ꯐꯨ ꯆꯩꯕ ꯇꯧꯈꯤ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯥ ꯈꯔ ꯉꯥꯡꯅꯈꯤꯕꯗꯤ ꯂꯩꯈꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯗ꯭ꯔꯕꯗꯤ ꯔꯦꯜꯋꯦꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯕ ꯌꯥꯎꯅ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯔꯦꯜꯋꯦ ꯂꯥꯏꯟꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯦꯀꯦꯖ ꯅꯝꯕꯔ 32 ꯑꯋꯥꯡ ꯈꯨꯅꯧ ꯑꯃꯁꯨꯡ ꯄꯦꯀꯦꯖ ꯅꯝꯕꯔ 29 ꯁꯂꯥꯝ ꯑꯅꯤꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2022ꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯁꯨꯕ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯔꯊ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯕ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯅꯥꯔꯀꯣꯇꯤꯛ ꯀꯣꯔꯤꯗꯣꯔ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯑꯆꯧꯕ ꯀꯣꯔꯤꯗꯣꯔ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯆꯝꯐꯥꯏ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯊꯤꯡꯅꯕ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯑꯣꯏ 2ꯗꯒꯤ ꯂꯨꯄꯥ ꯂꯥꯈ 58ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯐꯥꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯃꯦ 3ꯗ ꯃꯤꯖꯣꯔꯥꯝꯒꯤ ꯖꯣꯈꯥ ꯋꯥꯊꯥꯔꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯖꯣꯈꯥ ꯋꯥꯊꯥꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯑꯄꯨꯟꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 19 ꯑꯃꯁꯨꯡ ꯑꯜꯄ꯭ꯔꯥꯖꯣꯔꯥꯝ ꯇꯦꯕ꯭ꯂꯦꯠ ꯁ꯭ꯇ꯭ꯔꯤꯞ 150 ꯅꯨꯄꯤ ꯑꯃꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯂꯥꯈ 13.50 ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯊꯤ ꯑꯦꯔꯤꯌꯥꯗ ꯆꯝꯐꯥꯏ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯄꯨꯟꯅ ꯆꯠꯊꯈꯤꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 58.08 ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯂꯥꯈ 43.53 ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯝꯐꯥꯏꯒꯤ ꯑꯦꯛꯁꯥꯏꯖ ꯑꯃꯁꯨꯡ ꯅꯥꯔꯀꯣꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯤꯡ ꯂꯩꯔꯕ ꯅꯥꯔꯀꯣꯇꯤꯛ ꯀꯣꯔꯤꯗꯣꯔ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯁꯨ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯔꯤꯡꯒꯨꯏ ꯚꯤꯂꯦꯖꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯔꯦ, ꯅꯥꯒꯥ 3 ꯁꯣꯛꯂꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯔꯤꯡꯒꯨꯏ ꯚꯤꯂꯦꯖꯇ ꯉꯁꯤ ꯑꯌꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯈꯨꯠꯊꯣꯛꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯔꯦ ꯑꯗꯨꯒ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:40 ꯔꯣꯝ ꯇꯥꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯀꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯔꯤꯡꯒꯨꯏ, ꯍꯧꯔꯩ ꯍꯤꯜꯁ ꯑꯃꯁꯨꯡ ꯍꯥꯝꯁꯥꯟ ꯈꯨꯜꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯃꯗꯨꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯈꯤ ꯑꯗꯨꯒ ꯔꯨꯇꯤꯟ ꯃꯣꯅꯤꯇꯔꯤꯡ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯁꯣꯛꯂꯕ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯎꯈ꯭ꯔꯨꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ꯫
Maraksida Kuki militant Singna Sugi Marumda Ukhul District Ringoi Village ke mafam Singda Tatana attack Chatharakiba Sibu Ringoi Village Protection Committee na akan bamong da condemn tarakli RBP stegi information and publicity na thadorokpa cherol amanang hai ngase ayupung mariga minini forum tabada horaiching amasung hamsanda khulai matik chana paiba Kuki militant Singna khul aduda routine monitoring duty tawriba Naga Village Guard Singye mathakta attack Chatharaki aduda Naga Village Guard Sing adu aso apan nangkibani